ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯥꯡꯉꯣꯟꯕꯤ ꯃꯤꯁꯅꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ 5ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯃꯄꯥꯜꯗ ꯄꯔꯞ ꯊꯣꯛꯂꯛꯄꯗꯗꯤ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯇꯥꯝꯅꯥꯒꯤ ꯍꯥꯏꯕꯗꯤ ꯅꯣꯡꯌꯥꯏ ꯍꯣꯏꯒꯤ ꯋꯥꯄꯜꯗ ꯋꯥꯔꯨ ꯐꯨꯛꯄ ꯍꯦꯛ ꯂꯥꯛꯂꯝꯕ ꯑꯍꯜ ꯃꯥꯏꯗꯣꯗꯣ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯐꯨꯔꯤꯠꯀ ꯑꯃꯠꯇ ꯂꯤꯠꯇꯦ, ꯈꯨꯗꯩ ꯃꯇꯠ ꯑꯃ ꯁꯦꯠꯂꯒ ꯃꯁꯥꯗꯣ ꯌꯥꯝꯅ ꯁꯣꯛꯂꯦ, ꯏꯪꯈꯪ ꯇꯦꯔꯥꯡꯅ ꯈꯦꯠꯄꯒꯤ ꯃꯑꯣꯡꯗ, ꯑꯗꯨꯒ ꯁꯨꯃꯥꯡꯒꯤ ꯃꯌꯥꯏ ꯑꯗꯨꯃꯛꯀꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯃꯩꯗꯣ ꯀꯩꯅꯣꯅꯦꯍꯦ, ꯅꯥꯐꯤ ꯐꯨꯔꯤꯠꯁꯨ ꯑꯃꯠꯇ ꯂꯤꯠꯇꯦ, ꯀꯔꯥꯏ ꯆꯪꯂꯨꯔꯒꯦꯅꯦ? ꯅꯁꯥꯗꯨ ꯇꯤꯡꯈꯪꯅ ꯈꯦꯠꯄꯒꯤ ꯏꯍꯤꯡ ꯅꯥꯍꯤꯡꯁꯨ ꯁꯥꯔꯦ, ꯅꯠꯇꯦ ꯀꯗꯥꯏ ꯆꯠꯂꯨꯔꯒꯦ ꯅꯪꯕꯣ? ꯑꯗꯨꯝꯅ ꯃꯌꯥꯝꯅ ꯍꯪꯂꯕꯗꯁꯨ ꯃꯩꯗꯣꯗꯣ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ꯫ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯂꯛꯂꯦ꯫ ꯃꯌꯥꯝꯗꯣ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤꯅ ꯍꯥꯏꯗꯨꯅ ꯌꯦꯡꯂꯒ ꯂꯩꯅꯔꯤ꯫ ꯃꯍꯥꯛꯅ ꯆꯪꯂꯛꯄꯗꯁꯨ ꯀꯅꯥꯁꯨ ꯊꯤꯡꯗꯦ, ꯈꯖꯤꯛ ꯂꯣꯏꯅꯃꯛ ꯍꯥꯡꯗꯣꯛꯏ꯫ ꯃꯩꯗꯣꯗꯣ ꯄꯔꯞ ꯆꯪꯂꯛꯂꯒ ꯇꯥꯝꯅꯥꯒꯤ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯐꯠ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯌꯥꯝꯅ ꯀꯩꯅꯣꯅꯦꯍꯦ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯌꯦꯡꯅꯔꯤ꯫ ꯅꯣꯡꯌꯥꯏꯁꯨ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯃꯩꯗꯣꯗꯣ ꯇꯥꯝꯅꯥꯒꯤ ꯍꯤꯞꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯞ ꯂꯦꯞꯄꯒ ꯃꯌꯥꯗꯣ ꯍꯤꯒꯠꯂꯒ ꯈꯤꯛ ꯅꯣꯛꯏ꯫ ꯑꯗꯨꯗꯨꯒ ꯈꯨꯄꯥꯛ ꯄꯥꯛ ꯈꯨꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯅꯣꯛꯁꯜꯂꯝꯂꯒ ꯇꯨꯃꯤꯟ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯃꯌꯥꯝꯅ ꯀꯩꯅꯣꯅꯦ ꯃꯩꯗꯣꯁꯤꯕꯨ ꯉꯥꯎꯔꯕ ꯖꯥꯠꯂꯥ? ꯑꯗꯨꯒ ꯑꯇꯝꯅꯅ ꯃꯍꯥꯛꯅ ꯇꯥꯝꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯈꯨꯄꯥꯛꯀ ꯈꯨꯖꯤꯜꯂꯒ ꯃꯥꯅ ꯇꯧꯔꯝꯂꯤꯕꯁꯤꯅ ꯀꯔꯤꯅꯣ? ꯃꯥꯒꯤꯁꯤꯕꯨ ꯀꯔꯤ ꯆꯥꯔꯨꯔꯕꯖꯥꯠꯅꯣ? ꯑꯌꯨꯛꯁꯤꯗ ꯒꯟꯖꯥꯒ ꯊꯛꯎꯔꯕꯖꯥꯠꯂꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯌꯥꯏꯅ ꯈꯪꯗꯦ, ꯃꯁꯤꯒꯤ ꯈꯨꯔꯥ ꯃꯩꯗꯣꯁꯤ ꯉꯍꯥꯟ ꯑꯩꯈꯣꯏꯗ ꯋꯥꯒꯤ ꯋꯥꯔꯨ ꯐꯨꯛꯄ ꯂꯥꯛꯑꯝꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯀꯩꯅꯣꯃ ꯏꯇꯧ ꯇꯧꯈ꯭ꯔꯦ ꯃꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝ ꯈꯔ ꯆꯤꯡꯅꯔꯞ ꯇꯧꯅ ꯑꯗꯨꯗꯤ ꯃꯥꯒꯤꯁꯤꯕꯨ ꯋꯥꯄꯜ ꯃꯔꯛꯇ ꯂꯥꯏꯒ ꯑꯣꯛꯅꯈ꯭ꯔꯕ ꯖꯥꯠꯂꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯌꯥꯏꯅ ꯍꯦꯔꯥ, ꯋꯥꯄꯜ ꯃꯔꯛꯁꯤꯗꯤ ꯑꯩꯈꯣꯏ ꯉꯥꯏꯇ ꯆꯪꯉꯤ, ꯁꯤꯡ ꯊꯤꯕ ꯈꯣꯠꯄ ꯀꯩꯁꯨ ꯇꯧꯗꯦꯗ, ꯑꯣꯛꯅꯒꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯗꯁꯨ ꯑꯣꯛꯅꯔꯛꯄ ꯌꯥꯏ꯫ ꯆꯨꯝꯃꯤꯅꯦ ꯅꯣꯏꯅ ꯍꯥꯏꯔꯤꯗꯨꯁꯨ, ꯉꯍꯥꯟꯁꯨ ꯑꯩ ꯅꯈꯣꯏꯒꯤ ꯋꯥꯄꯜꯗꯒꯤ ꯋꯥꯁꯥ ꯎꯁꯥ ꯈꯔ ꯁꯨꯝꯆꯤꯠ ꯁꯦꯝꯒꯦ ꯍꯥꯏꯗꯅ ꯂꯧꯊꯣꯛꯂꯨꯏ, ꯀꯩꯁꯨ ꯇꯧꯔꯛꯇꯦꯗ꯫ ꯑꯗꯨꯒ ꯃꯥꯒꯤꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯊꯦꯡꯕꯗ ꯂꯥꯏꯒ ꯑꯣꯛꯅꯈ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯑꯅꯤꯡꯕ ꯄꯪꯐꯣꯡꯗ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯡꯒꯣꯜꯗ ꯃꯤ ꯈꯔ ꯌꯥ ꯂꯥꯡꯉꯛꯄꯗꯨꯗ ꯃꯌꯥꯝꯗꯣ ꯃꯄꯥꯜꯗ ꯄꯔꯞ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ, ꯀꯩꯗꯧꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯗꯣꯗꯣ ꯁꯨꯃꯥꯡ ꯑꯗꯨꯗ ꯊꯔꯣ ꯑꯣꯠꯂꯒ ꯃꯈꯨꯠꯅ ꯂꯩꯃꯥꯏꯗ ꯈꯣꯔꯣ ꯈꯣꯠꯇꯨꯅ ꯇꯧꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯅꯣꯡꯌꯥꯏ ꯑꯃꯗꯤ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯃꯥꯏꯗꯣ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯈꯥꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯗꯣꯗꯣ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯒ ꯂꯩꯔꯝꯕꯒꯨꯝ ꯀꯩꯅꯣ ꯃꯌꯥꯝ ꯀꯩꯗꯧꯔꯒꯦ? ꯈꯨꯖꯤꯟꯁꯤꯅ ꯅꯥꯕꯅ ꯌꯥꯗ꯭ꯔꯦꯅ ꯇꯧꯔꯤꯁꯤ, ꯃꯌꯥꯝ ꯀꯩꯗꯧꯔꯒꯦ? ꯑꯩꯉꯣꯟꯗ ꯑꯣꯝꯁꯤꯜꯂꯒ ꯐꯨꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅೋ? ꯃꯌꯥꯝꯅ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯃꯩꯗꯣ, ꯅꯪꯅ ꯄꯔꯞ ꯂꯥꯛꯂꯒ ꯁ꯭ꯋꯥꯏꯗ ꯗ꯭ꯔꯃꯥ ꯁꯥꯟꯅꯔꯦ, ꯆꯠꯂꯣ ꯅꯌꯨꯝꯗ ꯍꯜꯂꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯩꯗꯣꯅ ꯏꯁꯥ ꯏꯎꯒꯁꯤ ꯂꯣꯏꯅꯃꯛ ꯁꯣꯛꯑꯦꯅꯦ, ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯐꯨꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯃꯤ? ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯍꯜ ꯑꯃꯅ ꯃꯩꯗꯣ, ꯑꯩꯈꯣꯏꯅꯦ ꯅꯪꯉꯣꯟꯗ ꯉꯁꯤꯒꯤ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯗ꯭ꯔꯤꯀꯣ, ꯅꯪꯅ ꯁꯤꯗꯩꯁꯤꯗ ꯄꯔꯞ ꯂꯥꯛꯂꯒ ꯑꯃꯨꯛꯇ ꯑꯣꯏꯕ ꯅꯣꯛꯄꯋꯣ ꯈꯨꯖꯤꯟꯅꯕꯨ ꯈꯣꯠꯄꯋꯣ ꯁ꯭ꯋꯥꯏꯗꯅꯦ ꯗ꯭ꯔꯃꯥ ꯇꯧꯔꯅꯨ, ꯆꯣ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯅꯤꯁꯥ ꯆꯥꯁꯜꯂꯨꯔꯒ ꯑꯌꯨꯛꯁꯤꯗ ꯅꯤꯁꯥ ꯈꯥꯏꯔꯦꯅꯦ ꯅꯪ, ꯆꯣ ꯌꯨꯝꯒꯤ ꯃꯤꯅꯅꯦ ꯅꯪꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯂꯒꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯩꯗꯣꯗꯣ ꯍꯧꯖꯤꯛ ꯋꯥ ꯍꯥꯏꯔꯛꯏꯕ ꯑꯍꯜ ꯑꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯛꯏ, ꯑꯗꯨꯒ ꯑꯃꯨꯛ ꯅꯣꯛꯁꯜꯂꯝꯂꯒ ꯆꯠꯈ꯭ꯔꯤ꯫ ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯇꯥꯔꯝꯕ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯑꯗꯣ ꯀꯔꯤꯅꯣꯃ ꯇꯧꯈꯤꯕꯒꯨꯝꯅ ꯁꯛꯇꯝ ꯑꯃ ꯍꯣꯡꯗꯣꯛꯂꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯔꯥꯡ ꯂꯩꯔꯝꯕꯗꯒꯤ ꯅꯣꯡꯁꯨ ꯉꯥꯜꯂꯕꯗ ꯃꯌꯥꯝꯁꯨ ꯃꯍꯩ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯅꯤꯅ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯆꯠꯅꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯥꯝꯅꯥꯅ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯕꯗꯣ ꯀꯃꯥꯏ ꯇꯧꯕꯅꯣ?
ꯅꯣꯡꯌꯥꯏꯗꯣ ꯉꯥꯏꯍꯥꯛꯇꯪ ꯈꯜꯂꯒ ꯀꯔꯤꯅꯣ ꯑꯁ ꯑꯩꯅ ꯏꯄꯥꯝꯗ ꯃꯇꯝ ꯈꯔ ꯂꯩꯌꯣꯁꯦꯅ ꯍꯥꯏꯕꯗꯣ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯍꯣꯏ ꯂꯣꯏꯁꯤꯜꯂꯣ ꯆꯥꯛ ꯆꯥꯔꯒ ꯆꯠꯄꯅ ꯐꯒꯗ꯭ꯔꯣ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯅꯠꯇ꯭ꯔꯒꯅ ꯄꯥꯎ ꯑꯃꯇꯪ ꯍꯥꯟꯅ ꯍꯥꯏꯔꯨꯕꯅ ꯑꯁ ꯄꯥꯎ ꯑꯃꯇ ꯍꯥꯏꯔꯒꯨꯝꯁꯤꯗ ꯍꯦꯛꯇ ꯆꯪꯁꯤꯜꯂꯨꯔꯁꯤ ꯍꯦꯔꯥ ꯄꯥꯎ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯗꯤ ꯀꯥꯗꯨ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟ ꯍꯥꯏꯕ ꯑꯃ ꯑꯁ ꯌꯥꯔꯦꯁꯦ ꯀꯥꯒ ꯑꯃꯇ ꯁꯦꯡꯉꯨꯔꯅꯨ ꯆꯠꯅꯅꯕ ꯇꯧꯁꯤꯁꯦ ꯑꯁꯨꯝꯅ ꯇꯝꯅꯥꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯛꯂꯕ ꯑꯗꯨꯗꯗꯤ ꯅꯣꯡꯌꯥꯏꯁꯨ ꯃꯇꯨꯡ ꯏꯟꯗꯕ ꯌꯥꯗꯕꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯄꯣꯌꯣꯝ ꯊꯥꯌꯣꯝ ꯈꯔ ꯇꯧꯗꯨꯅ ꯇꯝꯅꯥꯒꯤ ꯃꯄꯥꯝꯗ ꯅꯣꯡꯌꯥꯏ ꯑꯃꯗꯤ ꯇꯝꯅꯥꯗꯣ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯇꯝꯅꯥ ꯑꯃꯗꯤ ꯅꯣꯡꯌꯥꯏ ꯃꯈꯣꯏꯒꯤ ꯃꯄꯥꯝ ꯌꯧꯔꯛꯂꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯊꯦꯛꯀꯣꯅ ꯍꯥꯏ ꯅꯈꯣꯏꯅ ꯇꯧꯔꯛꯂꯤꯕꯗꯨꯅ ꯀꯔꯤꯅꯣꯅꯦ ꯄꯣꯌꯣꯝꯃꯣ ꯊꯥꯌꯣꯝꯃꯣ ꯍꯥꯏ ꯆꯪꯉꯣ ꯑꯁꯨꯝꯅ ꯊꯣꯡꯒꯥꯜ ꯃꯅꯥꯛꯀꯤ ꯁꯝꯕꯜ ꯑꯗꯣ ꯁꯤꯗꯣꯛꯑꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯁꯦꯝꯖꯤꯜꯂꯤꯉꯩ ꯇꯝꯅꯥ ꯑꯃꯗꯤ ꯅꯣꯡꯌꯥꯏ ꯂꯥꯛꯄꯗꯨ ꯎꯕꯗ ꯊꯦꯛꯀꯣꯅ ꯇꯔꯥꯝ ꯀꯧꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯌꯥꯏꯅ ꯏꯕꯥꯏ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯤ ꯃꯗꯨꯗ ꯊꯦꯛꯀꯣꯅ ꯌꯥꯔꯦ ꯑꯩꯈꯣꯏ ꯇꯔꯨꯛꯃꯛ ꯈꯨꯔꯨꯝꯂꯒ ꯂꯩꯔꯕꯗꯤ ꯏꯕꯨꯡꯉꯣ ꯅꯪ ꯅꯈ꯭ꯋꯥꯡ ꯑꯗꯨ ꯂꯣꯏ ꯀꯣꯟꯕ ꯇꯥꯔꯦ ꯆꯪꯉꯣ ꯇꯥꯆꯧ ꯍꯣꯏꯁꯨ ꯂꯩꯈꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯤ ꯇꯝꯅꯥ ꯑꯃꯗꯤ ꯅꯣꯡꯌꯥꯏ ꯂꯥꯛꯂꯤ ꯍꯥꯏꯗꯨꯅ ꯊꯦꯛꯀꯣꯅ ꯁꯨꯃꯥꯡꯗꯒꯤ ꯂꯥꯎꯕꯗꯨꯗ ꯃꯊꯪ ꯊꯣꯛꯅꯔꯛꯂꯤ ꯌꯦꯅꯈꯥ ꯌꯦꯡꯒꯣꯟꯗ ꯂꯩꯔꯝꯕꯁꯤꯡꯅꯁꯨ ꯑꯁꯨꯝꯅ ꯃꯊꯪ ꯊꯣꯛꯂꯛꯂꯕꯗ ꯀꯔꯤꯅꯣ ꯅꯈꯣꯏꯒꯤꯁꯤꯕꯣ ꯄꯣꯌꯣꯝꯃꯣ ꯊꯥꯌꯣꯝꯃꯣ ꯂꯥꯛꯂꯤꯕꯁꯤꯅ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯇꯝꯅꯥꯅ ꯌꯨꯝ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯇꯝꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯝꯂꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏꯒꯤ ꯃꯕꯨꯡ ꯑꯍꯜ ꯔꯕꯤꯅ ꯍꯥꯏ ꯉꯥꯏꯈꯣꯅꯦ ꯅꯪꯅ ꯁꯤꯗ ꯂꯩꯔꯤꯉꯩꯗꯁꯨ ꯅꯪꯁꯤ ꯁꯥꯍꯨꯝ ꯑꯃ ꯂꯩꯈꯤꯕꯅꯤ ꯃꯗꯨꯒꯤ ꯁꯥꯍꯨꯝꯗꯨ ꯁꯥꯐꯣꯡꯂꯛꯂꯤꯕ ꯖꯥꯠꯂꯥ ꯂꯥꯏ ꯇꯤꯟ ꯇꯧꯗꯅ ꯀꯟꯅꯕꯨꯗꯤ ꯈꯨꯔꯨꯝꯈꯤꯕꯅꯤ ꯐꯔꯦ ꯂꯩꯔꯣ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗ ꯂꯩꯕꯗꯁꯨ ꯍꯧꯔꯛꯄ ꯇꯥꯔꯒꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯟꯅꯕ ꯇꯥꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯌꯥꯏꯕꯅ ꯑꯗꯨ ꯇꯥꯆꯧ ꯉꯁꯤꯗꯤ ꯅꯨꯃꯤꯠꯁꯤꯕꯨ ꯐꯔꯤꯕ ꯖꯥꯠꯂꯣ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯅꯨꯃꯤꯠ ꯐꯩ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯐꯩ ꯐꯠꯇꯦ ꯌꯦꯡꯅꯔꯕ ꯃꯇꯨꯡ ꯏꯃꯨꯡꯗ ꯆꯪꯉꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯌꯨꯛ ꯉꯟꯇꯥ ꯑꯗꯨꯗ ꯇꯝꯅꯥ ꯑꯃꯗꯤ ꯅꯣꯡꯌꯥꯏ ꯑꯗꯨꯒ ꯇꯝꯅꯥꯒꯤ ꯃꯕꯨꯡꯁꯤꯡ ꯇꯧꯗꯨꯅ ꯇꯝꯅꯥꯒꯤ ꯀꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯁꯤꯠꯇꯣꯛ ꯁꯦꯡꯗꯣꯛꯄ ꯇꯧꯗꯨꯅ ꯃꯗꯨꯗ ꯃꯇꯝ ಖꯔ ꯂꯩꯅꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯇꯝꯅꯥꯗꯣ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯌꯨꯝꯒꯤ ꯙꯥꯔꯤꯗ ꯐꯝꯂꯒ ꯅꯣꯡꯌꯥꯏ ꯑꯃꯗꯤ ꯃꯈꯣꯏ ꯃꯕꯨꯡꯁꯤꯡ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯚꯣꯄꯦꯟ ꯑꯃꯗꯤ ꯀꯦꯇꯨꯀꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯤ ꯍꯨꯃꯥꯡ ꯁꯧꯗꯨꯅ ꯃꯁꯥꯁꯤꯡ ꯑꯗꯨ ꯐꯤ ꯀꯥꯝꯗꯨꯅ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯄꯗꯗꯤ ꯌꯨꯝꯗꯣ ꯏꯇꯥꯛ ꯇꯥꯛꯏ ꯏꯆꯤꯛ ꯆꯤꯛꯏ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯚꯣꯄꯦꯟꯅ ꯑꯉꯥꯡꯁꯤꯡꯁꯤꯅ ꯀꯔꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏ ꯅꯣꯡꯌꯥꯏ ꯊꯣꯡ ꯂꯣꯟꯕ꯭ꯔꯥ ꯀꯔꯤꯅꯣ ꯚꯣꯄꯦꯟꯗꯣ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯏ ꯑꯗꯨꯒ ꯊꯣꯡꯗꯣ ꯌꯦꯡꯂꯨꯕꯗꯗꯤ ꯁꯣ ꯂꯣꯜꯂꯒ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯦꯇꯨꯀꯤꯅ ꯍꯩꯃꯥ ꯃꯈꯣꯏꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯌꯨꯝ ꯑꯁꯤꯅ ꯁꯣ ꯂꯣꯟꯁꯤꯜꯂꯝꯂꯒ ꯍꯧꯗꯣꯡ ꯂꯩꯇ꯭ꯔꯒ ꯎꯆꯤꯅ ꯃꯈꯦꯜ ꯂꯥꯡꯉꯦ ꯍꯥꯏꯗꯅ ꯃꯈꯣꯏꯁꯨ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯆꯣ ꯍꯥꯏꯕ꯭ꯔꯣ ꯑꯁ ꯉꯥꯏꯈꯣꯗ ꯋꯥꯅꯒ ꯋꯥꯕꯅꯦ ꯉꯥꯏꯍꯥꯛꯇ ꯑꯗꯨꯝ ꯐꯝꯈꯤꯁꯤ ꯅꯠꯇꯦꯅꯦ ꯁꯣ ꯂꯣꯜꯂꯕ ꯌꯨꯝ ꯑꯁꯤꯗ ꯃꯤꯇꯣꯞꯀꯨꯝꯅ ꯃꯥꯡꯒꯣꯜꯁꯤꯗ ꯏꯕꯥꯅꯤ ꯑꯍꯤꯡ ꯂꯦꯛꯇꯅ ꯆꯥꯗꯅ ꯂꯩꯔꯁꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯁ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯁꯤ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯈꯣ ꯑꯗꯨꯒꯅꯦ ꯆꯠꯂꯒ ꯍꯪꯉꯨꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨ ꯀꯔꯤꯒꯤꯅꯣꯅꯦ ꯃꯈꯣꯏꯅ ꯌꯨꯝ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯤꯕꯁꯤꯕꯣ ꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯈꯪꯗꯦ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯁꯨꯝꯅ ꯚꯣꯄꯦꯟ ꯑꯃꯗꯤ ꯀꯦꯇꯨꯀꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯉꯥꯏꯍꯥꯛ ꯐꯝꯂꯤꯉꯩ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯁꯤꯡꯅ ꯎꯔꯗꯨꯅ ꯍꯩꯃꯥ ꯅꯈꯣꯏ ꯍꯜꯂꯛꯂꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯊꯪ ꯆꯪꯂꯛꯏ
Matam aduda Bopen amadi Ketukina hoi halakle isa su laying bani adubu mapung padre haiduna wari sari matam aduda lekai gi misingna tamna amadi nongyaida thokliba thodok sing adugi matangda wari sai wafam adu tabada Ketukina kaino haisibo adudi thabakasi panthaba yararoi asumna mabukningda khallaga Bopen da wansillaktuna taribro angang singdo amukta lobirisu migi mayumda ahing lekpa haibedo yamna nungaiti kayam kuira janama khona chakribudubo ibema pangkui kuibaza nati ngasi ayuk chakribani ngarang ahing koilau lauduna kaino yam tawkhibani adugidi kira malene ngasi ayuk adum chakre mapamda wara male adana mi khara yamaduda moi kadwan tawduna khanaraba jani adudi amutang kaurudrabadi yararoi hoi bema kauruso makoi angang singdudi laktabu mande yamna kikhrabani asumna ahal singduga wari watai sanaraba matung Bopena tamna amadi nongyaibu kaurunabugidamagta tamnagi mapamda lakle matamse nungthilgi pung ani muk tarabani Bopena thongalomda changlakpadu tamnana lapna ui madu ubada tamnana aima pabung khosi halakla malini asumna khallingai Bopena uraduna ibema nongyai hodi lektabro pabung labukta kumkhri ai dina khoi leramdabaduda kaidauraba jano haidana lekai gi misingda hangure karino thogo ningdaba thaudo khara kiningai oiba khara thoe haiba paw ai tare namana ne nakhoi napamda leibatu nungaiti haujikti akhoisu laklabanina laklo ahal palabanina haidana kauru haidana laklibani aina suna khoibu yum masida kana laitrabagumna leibado nungaijati uduna nakhoi hananaba tawrasi kaidoroni nakhoi sida leidana haujikti khoisu lakledana aikhona thokpa thengnaragadabani kari khaligaba adumna hairakpada tamna do ngaktang tumina lei tanja aduda makoigi tamnagi mabung yai ma tholoklaga mama chaksanbiro hoi bungo anastalga na sen ga si amuk lawruge haidon laklebani ai khoisu ana layengini haidon ngasi matam khara migi da leirure halakpada leiramdaba duda ek pakhatana chelaklibani hoi mama angang singsi arak akhangnaba khara thokdok thokpa male adumna hai migi bosem lara hikapte kapmara haibadu yeng thoklaga karino haibadu tanaba haibaduni akhoina leitringai ni haujikti aikhoi mak leirabanina ai nachan singasi pukhrage kari khaliba hoi yai mama adu angang singsina kari hairiba tamna khangdini aisu sumdoro ibema nongyaido labukta chakhi haibado kanano ma tharaga amukta kaururo aduga satnanaba tawsi tawbagi thodona kararoi yumda aikoi puna leirurasine ko wafam aduda tamnasu munna wakhal khallaga makoi gi leikai gi limthangnaba ngang ama thaduna nongyaibu kawhalluri nongyai amati nongyai gi mabai ahan Rabi Theko labuk chakhibasinga da punna kaminarakle matam maruda Bopena nakhoi punna lakpasi yamna nongaire aina laklibase imau nupiga icha nupaga si lawsallurage haidana laklibani nakhoina sida kari hainingliba adum na hairakpada Rabina mama adudi yamna phaba wafamni kaijobagi makhoina sida leigidoribanu mamaga iniga leitaba aduda aduk sida moina leijagi haibuda ahallamanaga leitabaduda kira male haidana adu khanabagi wani haujikti iniga mamaga su leirabanina yani adum pupikro aikhoisu thinba yaujagadoribana adumna hairakpada tamnadi ichat chatningdi nongyaina mamaga mapaga laklabanina mahaksu sigi yum masida haibadi tamnagi mapamda leibado hainaba bajatnati maramaduna mahaksu chatlasi haiduna tamnada haibadagidi hoi hainaraduna
Numidang waram aduta tamna nongyay amadi tamnagi mabungsinga punna lakli. Asumna tamna nongyay makoi singa do bopian gi yum jorok datuna makoi imungda magi ngasai pukiba polam chaim singdo mafam sana thamkri. Tamna amadi nongyay makoi arina yum maduda changlakpada bang launa sagalibani. Tamna amadi nongyay mabukningda kayuni haiduna di khalli adubu miyam ama yambarina thoina di khanarudri. Laikai gi ahalaman singsu changaklibani. Numidang wairamgi yasanglakpagi ingtharappa matamgo oibaga mayam ngarang wari sanari kang humduna. Madugi matung bopena tamnagi mabungsing aduta chak charaga oina hallo. Aikhoisu ngasi ayuki chak chakho muksaraga lakpa natana kari amata sadri. Aduna aikoi chak thonganaba tawrasi haiduna bopena haibadagi mayamsu hoi haiduna yanare. Nongyay amadi magi mabai atonbaga tawduna kaithel da chatuna nga ama lairuri aduga makhoi punna thonglaga chaminari. Cha ising chaba thakpa loirakpada numidangi pung 4:10 adum tasankhre. Madugi matung tamnagi mabungsing ado haujikti chalage hainaraduna mathang loinamak chatnakhre. Yum maduta chaihori basing ado ketuki amadi tamnana loisalli. Matamadu ketuki na tamnada munna yingi. Matamadu tamnana ima kaidoragi. Aha kaisu tawdi. Hai nangna thabak tawbudu ima nungaitine. Chalo pothajaruro ima tahuragi. Tamnana yanida ima aisu adu mating pangi. Hai nungaiteba chalo. Asum na hairakpadagi tamna su hoi haiduna adum chatkri. Matamadu ketuki Sairi koli singado loisan khamjanna wakhan khali. As karmain tawri bazano aigi mau nupigi sium nunggo na puri bangang si phattaba oirak ledana. Masi yanna thunna mangal lawdaba yadri. Natrabadi sagai kangkhong chaigadawri bani. Adubu aina karamna haigadawri bano. Haiba haidaba masi parpar loisandaba yararoi. Wakal khallaga leidingai bopen changsilaklaga natomta ngai haurabra haiduna halakpada ketuki do khakprek khangi. Bopena hai kaidorogini aduk thina khanglibudo. As somdaina wakal ma khallingai sida ha kari wakal khaliba ha natine nangbo tawriba thabaksi aikhoina tawkibaduga mari lenabra haibani nati oja amaiba chandrarasta hairakhibudu chumlabro. Ho chumi yumse timulai muna mati phongli warakta ina thamlamba poto as leramdre ha nangti bodu kamdong na khangliba ho moi pa buna ngasai isa ga imu ko bajali ngai tuta mading maya se ko chattana ina yenglabani leramdre lai khara sune leika iste leiba miyo yamada sadong khre madu kausamado thoro waga dori ai khangreda hai kari no nina khangdre haiduba oja amaiba chandarasna nangi nating pangani hairakhibudu nangbu kaurabro mana panglabasu yarodaba kaino ma leiri kari no ne leiribuduba ha ati na chahna mawnu taba yadabro kathai dagi yadoino sigi wafam sibo moi papo hayune aisi kaidoraba sakhrekeda hai kari no ngang libuduba ha nati satkhre haibu karino machong pat naidaba wado nganganu ko nang ai chafu machet chegai machet ta hawbindarklobani nati nangbu aikhoi gi yumsi kupang ngamringaida nong judana tumbam jabam khangidaba koi chen khiba thongam gida I mapullai haidana ahing nongai aduda ibani na chatlaga lauraga kupkhiba matam maduda ibungo nongaina pangkap ta kaplabada nang aina ko chen dana honakhiba ahing nongai aduda Lateladu among mutli chukhali sangoi dagi nantharaga tarpada nangoda tasanbadagi nakhut tekrabada nakhut ado tenga nangna aigi iting pangkhiba punamaka do aidi mitta sangsangna urin he wamin naraklabani sirabadi ibani sigadabani kaino haibidubo kaidorogene angang singse kangauna haugadoribani aidi chattaba yararoi punamaki yaifanabagidaba ketuki nang bodum na haigano haibani ai se bopin ai
ꯑꯍꯩꯕ ꯑꯣꯖꯥ ꯃꯥꯏꯕ ꯇꯥꯟꯅꯕ ꯌꯥꯕ ꯇꯥꯟꯅꯒꯅꯤ ꯑꯗꯨꯒ ꯑꯣꯖꯥ ꯃꯥꯏꯕ ꯆꯟꯗꯔꯥꯖꯇꯨ ꯑꯩꯅ ꯇꯥꯟꯅꯒꯅꯤ ꯍꯣ ꯇꯥꯟꯅꯔꯕꯁꯨꯅꯦ ꯀꯔꯤꯃꯠꯇ ꯀꯥꯟꯅꯔꯔꯣꯏ ꯑꯩ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯑꯁ ꯀꯦꯇꯨꯀꯤ ꯅꯪ ꯑꯗꯨꯒꯤ ꯋꯥꯗꯨ ꯍꯥꯏꯔꯛꯂꯅꯨꯕꯅꯤ ꯑꯩ ꯏꯁꯥꯁꯤ ꯏꯁꯣꯟ ꯁꯣꯟꯊꯩ ꯀꯥꯟꯅꯗꯦꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯑꯩ ꯂꯣꯏꯁꯤꯟꯕ ꯌꯥꯎꯕꯤꯒꯦꯁꯦ ꯕꯣꯄꯦꯟꯗꯣ ꯀꯦꯇꯨꯀꯤꯅ ꯂꯣꯏꯁꯤꯜꯂꯤꯕ ꯂꯨꯈꯥꯛ ꯆꯒꯨꯝꯁꯤꯡ ꯑꯗꯨ ꯁꯠ ꯁꯠ ꯈꯣꯝꯖꯤꯜꯂꯛꯏ ꯀꯦꯇꯨꯀꯤꯗꯤ ꯕꯣꯄꯦꯟꯅ ꯇꯧꯔꯤꯕꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯣꯡꯌꯥꯏ ꯆꯪꯁꯤꯜꯂꯛꯂꯤ ꯕꯣꯄꯦꯟꯅ ꯇꯧꯔꯝꯃꯤꯗꯨ ꯎꯕꯗ ꯄꯥꯕꯨꯡꯁꯤꯗꯤ ꯃꯔꯝ ꯌꯥꯝꯅ ꯃꯣꯛꯑꯝꯃꯦꯅ ꯏꯃꯥꯒꯤ ꯏꯇꯦꯡꯒ ꯌꯥꯝꯅ ꯄꯥꯡꯉꯦ ꯐꯩ ꯑꯩꯁꯨ ꯅꯃꯧ ꯅꯨꯄꯤꯒꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯉꯤꯕꯖꯥꯠꯅꯤ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯏꯉꯥꯎ ꯉꯥꯎꯁꯟꯅꯔꯗꯅ ꯆꯠꯂꯨ ꯏꯃꯧ ꯏꯕꯦꯝꯃꯗꯣ ꯃꯇꯣꯝꯇ ꯂꯩꯕ ꯀꯤꯔꯝꯂꯅꯤ ꯍꯣꯏ ꯄꯥꯕꯨꯡ ꯑꯩ ꯆꯠꯂꯒꯦ ꯑꯗꯣ ꯄꯥꯕꯨꯡ ꯅꯪ ꯃꯔꯝ ꯌꯥꯝ ꯃꯣꯛꯏꯀꯣ ꯅꯣꯡꯌꯥꯏꯗꯣ ꯅꯨꯈꯤ ꯏꯈꯠ ꯈꯠꯅ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯀꯦꯇꯨꯀꯤꯅ ꯎꯔꯕ꯭ꯔꯥꯁꯦ ꯑꯉꯥꯡꯁꯤꯡꯁꯤꯅ ꯏꯉꯥꯎ ꯉꯥꯎꯔꯤꯕꯁꯦ ꯑꯩꯈꯣꯏ ꯂꯩꯇꯕꯗ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯂꯝꯃꯤꯗꯕ ꯌꯦꯡꯉꯨ ꯑꯗꯨꯅ ꯑꯩꯅ ꯆꯠꯈ꯭ꯔꯕꯁꯨ ꯅꯪꯗꯤ ꯂꯩꯍꯧꯒꯗꯕꯅꯤ ꯀꯦꯇꯨꯀꯤ ꯃꯗꯨꯒꯤ ꯋꯥꯗꯣ ꯍꯥꯏꯔꯛꯂꯅꯨ ꯑꯩ ꯏꯁꯥꯁꯤ ꯀꯣꯛꯆꯥꯎꯕꯤ ꯐꯨꯡ ꯀꯥꯏ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯋꯥꯔꯛꯂꯣꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯋꯥ ꯈꯥꯏꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕꯗ ꯀꯦꯇꯨꯀꯤ ꯇꯨꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯤ ꯃꯥꯒꯤ ꯃꯇꯨꯡꯂꯣꯝꯗ ꯆꯥꯛꯁꯪꯒꯤ ꯃꯅꯤꯡꯊꯣꯡ ꯂꯩꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯄꯦꯟꯅ ꯀꯩꯅꯣ ꯀꯦꯇꯨꯀꯤꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯅꯤꯡꯂꯣꯝꯗ ꯊꯣꯔꯛꯂꯤ ꯋꯥꯔꯤ ꯑꯁꯤꯒꯤ 5ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯍꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ